Prem Review presenting It Boy. Hariba movie sina aikoi do ning libasi. Chahi ni phu surba nupi amana. Chahi kun khitang ngai riba nupa macha amabu. Mahang na nungsinaba sajana duna. Nupa macha astagi mahang kari kanaba lauki ke haibasi. Film si yangminara khangminar si. Movie sina horokpada aikoi da chahi ni phu surba Alice Corbo nupi mu aikoi do holei. Alice na ngasi dagina chahi ni pan mamang dagi. Magazine company amda mahanga thabak tognu laklami. Madugi sumatakta mahaki masanupi asibu mahaki masai ahan gamanaka thamduna mahangna company asida thabak tognu lakpo irami. Mahangna karigi masanupi asibu masai gamanaka thamlibuno haiba tarabadi mahangna company asida thabak togbuda pungning fajana changduna promotion phangnabagi asumna togbo irami. Matam mastadi Alice asi mahaki thabak amagi matungina Virgin da chalami. Adubu makhoi company da thabak tawminaba mahaki marup amana mangonda phone tawduna sumna haireklami. Nangna Virgin da chatlinga matam asida aikhoi company asida anaubu nupi ma lagle. Hairibu nupi asina haujikan boss ka lunana matam punamukta koicha chatu leire. Asina maram oibana boss na hairibu nupi asida haujik mahaki promotion su pigadawra hairami. Alice na mahaki marupki wahising asi tabada mahak yamna pakhaladuna Virgin dagi Paris tamna chatnabagi mahakna airplane amada tongkhalami. Adubu Alice na mahaki company asida sahi asuk sangna thabak tawrpa tarbasu mahaki mahomdadi haujuk phawba promotion amata phanglamde. Adubu mahanga tongadu flight asida Mexico nupa mo akhoi du halei. Hairibu nupa asida air hostess asina asumna hairami. Nangi seat asi mahom asida hangdre masina maram oibana business class nanga chatuna phamlo hairami. Adudi Mexina business class ke seat asida phanggaina tawma tamasdi Alice hairibu nupi asiga mahaka faminarami. Madugi sumathakta Maxina business class ki seat asibu mahaki punsida aharam fanglami. Masina maram oibana mahak yamna nungairaduna seat asida famdu lerami. Masigi matungda makhoi ki aeroplane sim pairakladuna London jorami. Matam astadi makhoi aeroplane si landing tawraga haina tawwa matam astadi Alice hairibu nupi asi yamna pakhaladuna mahaki makhul asina Maxigi makhul asida paisilami. Adubu Maxidi Alice hairibu nupi asina mahaki makhuta pairakpa asina maram oibana yamna haraujarami. Karigino haiba tarabadi Maxigi makhuta ngasi fawbada nupi amatana pairakhiramde masina maram oirami. Makhoigi aeroplane asi khamla matung asida amuk Alice na Maxida sumna hairami ai kumthawraga hairami. Matam astad Maxina Alice hairiba ahalloirba sai nipu suruba nupi sibudi mahanga nungsiba amade fawrami. Alice na maham asida chakra matung asitadi mahaki pen drive asi maham asida tahorami. Asina maram oibana Maxina Alice ki pen drive su khungkatuna mahangna airport asida kana chenthoroktuna Alice asibu kauduna sumna hairami. Nangi pen drive asi aina khundu lagle nangi pen drive asibu amukta pukho hairami. Adubu Alice ti airport asida mahaki masaya laktuna mahaki gari asida tonganduna chatkirami. Masina maram oibana Maxina mangonda kauriklibse taramde. Madudagi Alice ki machena gari sum thogdu lakang matam astadi Alice tang sumna hairami. Alice aiga khangnaba doctor oibu nupa ama lei. Nupa aduga nanga amukta unaduna nanga amona luhongo hairami. Adubu Alice tandi yamna saurduna mahaki maseda pakhom piduna sumna hairami. Iche aigi punsida amuhanna atopu nupa amaga luhonge haina khanre. Masina maram oibana ngasi hairiba numit asidagi nangna ingonda atopu nupa gi maramda amuhanna hairakanu haiduna mahaki maseda yamna saurduna nganglami. Masigi matungda Alice na makhoi company asig mamang asir yawarduna mahaki masegi gari asti kumthawrami. Amuksu Alice na company asig manungda changlako matam astadi company asida thabak tawriba nupa amana Alice ta sumna haireklami. Maxi kauba nupa amana maham asida phone tawraklami nanga wari sanage hairami. Adubu Alice nadi mangonda wa hairakliba nupa asida pakhum asumna pirami. Ai Maxi kauba nupa amata khangde haiduna Alice ti makhoi boss asig manak tamna chakhirami. Alice ne karigidamak Maxi kauba nupa asi khangde hairibano hairabadi mahangna makhoi boss asig manaka thuna changsanduna mahaki promotion karigi phangdribano haiduna wari sananabagi oirami. Masig matungda Alice na makhoi boss ka manaka changlaktuna mahangna sumna hairami. Boss ain company sa thabak tawriklibasi sahidi yamna sanglabani adubu nangna karigidamak ngasi fawbada aigi promotion pidribano hairami. Adudagi mahaki boss asinong Alice ta sumna haireklami. Alice yengu
Nang nang asidagina chai kya mamangdagi iragliba article sing asi ariba nga to oire. Masina maram oibana nangi article sing asi aikhoi gi city si leiruba miyoi sing asna mata pamnadre. Amuksu boss asina Alice ta sumna hairami. Haujikti nangna iriba article sing asi anoba amuk inaba honaro hairami. Masig matungdong boss asina mahaki office asigi mapanda dance tawriba nupi sida makut thinduna Alice ta sumna hairami. Alice jengune Lisa hairiba nupi si mayum ahumlak palurabani. Adu mahag asidi ano article kya iduna mahag asibu aikhoi prajar si leiruba miyoi sing asi loina pamnare. Masina maram oibana aikhoi company asigi magazine sing asi mahakna maram oibana haujiti yamna sitle hairami. Amuksu boss asina Alice ta sumna hairami. Nangsu lisagumna asugumlaba ano kaya amato kariguma nangna ano tawraktaba tarabadi aina nang asibu company sidagi thabak phawbo lathokpagi chance amna wanga leiri hairami. Adude Alice na mahaki boss ki wahas tabada yamna saungladuna mahakti maham mastagi chatkirami. Masig matungdong Alice na mahaki company sida promotion fangnabagi ahing chupa thabak tawdu leirami. Amuksu mahakna sumna khalami hauji aina karamba thabak anoba tawduna aigi promotion asi fangduna haiduna khandu leiring matam astadi mahaki computer sig mamangda mahaki marupna che amada kari makharbu idu leirami. Adudagi Alice na cheje rasibu lakhutuna paba matam astadi cheje rasida mahaki marupna sumna irami. Maxi ka urban nupa macha amana nangi parent drive adu khulle hairiba parent drive adu nang launabagi mahaka wari sano hairami. Adudai Alice na loina ningsang laglami mahaki parent drive asi flight adu gi manungda tahore khangmadagi Maxi hairiba nupa asna mahakna phone dawduna sumna hairami aigi parent drive adu bu amukta lawge hairami. Adubu Maxi nadi pakhom asuna piraglami ai haujik bar amada leiri nangi parent drive adu aina haujik piba ngamlo hairami. Adubu Alice nadi mahaki parent drive asi lawdaba yadaba sina maram oibana bar asi laktuna Maxi da sumna hairami. Maxi aigi parent drive adu piro hairami. Adude Maxi nang pakhom asuna piraglami nangi parent drive adu di aigi yumda lehaure haujik aigi loinana aigi yumda chatuna nangi parent drive adu piga hairami. Masig matungda Maxi na Alice asibudi mahaki scooty sida tonganduna punabagi mapan tholalami. Adude Alice na mu Maxi da sumna hairami Maxi aidi ngasi fawda scooty fawang tonglaktri aina mataw karamna chattuna hairami. Adubu Maxi nadi mahaki helmet asibu Alice da uppo haiduna upamna matam astadi Alice na da uppa hairamde. Masina maram oibana Maxi na Alice ki helmet asibu sembiringa matam astadi maham asida Alice ki company da thabak tawba nupi ani khagna Maxi amadi Alice makhoini si konsanakre haiduna makhoi phone asidagi photo ama lawrami. Masig matungda Maxi na mahaki mayum yorol matung asida Alice ki parent drive asu pirami. Amukse Alice na parent drive lawra matung asida Maxi ki mayum asidagi chatlaga haina tawba matam astadi Maxi na mu Alice da sumna hairami aikhoi ni nongma restaurant amada chaminaduna coffee thakmina se harami. Adubu Alice na du Maxi da sumna hairami aidi chai kun khitang ngariba nupa macha na khoigumba siga coffee thangwina ba ngamlo haiduna Alice ti maham mastigi chatkhirami. Adude Maxi na mu loina khangmangalami Alice na mahak asibu nungsida haibasi nongala matong no Alice na mahaki company sida thabak tawnabagi lakko matam astadi makhoi company sida thabak tawriba miyoi sing asina Alice asibu ko yeng nu lerami. Adubu Alice ti makhoi company sida thabak tawriba miyoi sing asina yenglibasi gyan amana taramde. Adudai Alice ka thabak tawminaba mahaki maruba amana mu Alice ta sumna haraglami Alice nangi photo amauji viral oidu leire. Masina maram oibana maham asi leiriba miyoi sing asina nang asi yamna ngakna ribini haiduna mahaki photo asibu Alice ta yengalami. Adubu Alice nadi photo asi yengma matam asida photo asi atai karim toiramde mahakna pen drive lawba chapra matam aduda Maxi na mangonda helmet upigaba photo adubu kanagomba miyo amna upload tawkhalaktuna Alice haiba nupi sidi atopa nupa amaga nungsinare haiduna thagalakpoirami. Amuksu Alice na mahaki marup asida sumna hairami aidi asugumlaba fataba thabaksu amada tawde hairami. Masig matungdong boss amadi Alice makhoini sina thabak loiraduna chatlaga haina tholokko matam astadi boss na mu Alice ta mahaki photo sib jangandana sumna hairami nangi punsida asigumlaba ano anobo kaya tawba tarabadi aikhoi ki company sigi magazine puthokpada yamna chakholagarni. Masina maram oibana nangna asigumlaba ano anoba performance kaya bu tawdun lao hairamduna
boss asidi maham astig chatkirami adubu Alice makhoi gi boss na mangon hairam liba sing asi ai hoji kari toksigi haiduna wakan khanu lerami masig matung di Alice na mahak ki marup John hariba sig maraka laktuna Alice na sum hairami akhoi boss na hoji engonda anaw photo kya ama purakna bagi haire hairami adudai Alice ki marup John asina Alice na mosum haireglami nang haujik nang ga photo kami nakhiba nupa aduga nang hauji amta unathou karigumba nang na nupa aduga loina batarabadi nang na igadruba article sing adu jamna fajaraduna nakhoi boss na su nangonda jamna harau jaragani madugi sumatakta nang na promotion pamlibadu nakhoi boss na nangonda soidan piragani harami numit asigi numidang astum Alice na mahaki mayumda lairingai matam asida mahang na sumna khalami aina hauji cham chamjaraba nupa macha adugi pukchen amata khangdavida mahak poina nungsinaba sajanaduna aigi promotion ki tamak isana khanba tarabadi yamna fatte haiduna Alice na khandu lerami Alice na muksu mahaki wakanda sumna khalami haujiktei promotion phangdaba yade haina khanduna ai Alice ka nungsinaba sajanarga haina khalami mathang numita mu Alice na makeup phajana tawduna Maxi na tamliba college asi laklami amukso Alice na machin thijenaduna Maxi da sumna hairami Maxi aigi chu ngasi dagina sei kayagi mamangda aigi boyfriend ama lerami aigi boyfriend adugi maming adu em na howi harami adubu Maxi nadi mahaki marakta Alice asi lakwasina maram moibana mahang na sumna khalami haujikti Alice na ayasib nungsirba male haina khanduna wakhan nungaidu lerami masig matungdam Alice na Maxi da sumna harami Maxi nang naingonda coffee thakmina se habadu noma soidana aiga thakmina se harami amukso Alice na Maxi da address mo haiduna mahang sumna hairami aina nongoda hairiba address asida ngasi numidang lau aina hairiba address asida aigi marukki ngasi party ama lei party du da nang susoida lau haiduna Alice ti maham astig chatkirami numit asigi numidang astung Maxina Alice na mangona hairamba address asi laktuna makhoi ni maham asida party yauba laklami adubu hairiba party maham asida di Alice ki company da thabak tauba nupi kaya amasu laklami masig matungdang Maxina makhoi party tawriba maham asida dance tawdun lerami amukso Alice na maham asida maki punsi sibu hanaga manadre haibagi mongda uningduna mahana yu kya amsu thaktu lerami matam asida demu Alice ki banakta maki marob asi laktuna Alice ki masasu pangchok soklami adubu Maxina di Alice ki marob asina Alice na tawriba si ubata yamna saungladuna Maxina mu nupa asida sumna hairami nangi maham asida tawriba function asidi mathong maram chade amata nungaite hairami madugu sumatakta Alice na zu maki marob asida sumna hairami hoi Maxina hairiba sing asi chummi nangi function asi nungaite hairami adubu Alice ki marup asina di Alice amadi Maxina mangon hairakliba si tabada yamna saungladuna maham asidi chatkirami masig matungda Alice amadi Maxi makhoinina wari sanaduna lairing matam asida amuk Alice ki masena mangonda phone toroktuna sumna haireglami Alice ai ngasi doctor gi marka chatuna doctor ga wari sanagada balai nang yamathuna yumdam ta halo hairami adubu Alice nadi maki masena mangonda hairegliba wahi sing asi hektok ningdaba asina maram obana Maxi da machin thijenaduna sumna hairami Maxi ai gi chanupi du hojik masa kan ngamdre haiduna ai gi chena phone torakle ai doctor da chattaba yadre kona mu aikhoini unarse hairami adubu Maxi na demu Alice na mangonda hairiba sing asi asengmani haina khanduna mahakna Alice ki mateng pangnabagi maham asida taxi mo kogduna Alice asibudi taxi sig manunga tongan kirami masig matung da mo Alice na taxi su tongduna laka matam astadi Alice na mosumna khalami Maxi hairibu nupa macha asi kya da gyan taribano mahakna aigi damak kya da khanbiribuno haina khanduna mahakti mayum yongnaba laklami Alice na mu mahaki mayum yawra matung astadi mahaki masega wari sanadun lerumliba doctor asida mathong marang khangdabida wahi kya nganglami Alice na karige sumna nganglibano haribasu mahakna party tawriba mahamaduda yu ma'am thakchalakpa asina maram oirami madugi sumathakta Alice na mu hariba doctor asigi ikainaba wahi kya su hairami asina maram oibna doctor si yamna sawduna maham asigi chatkirami asumna sum matam hawkibana numik kyanim hawjalaklami matam astadi Alice na maki boss asigi wakhalon asibu honganabagi honarami adubu maki boss asinadi Alice na tawriba thabak sing asi thawoina amata khanbiramde asiguma mayam asi oibana mu
Alice asi wakhan jamna nungairamde. Noma numino Alice na maka loinariba Maxi haribu nupa macha asibu makhoi company sigi magazine puthonabagi fashion show tawba maham asida pudu laklami. Adubu makhoi gi fashion show maham asida company sigi mapu oriba CEO nupi asiu laklami. Ngahaklar matung asida makhoi gi fashion show si harku matam astadi nupi amana maki fashion show si unnabagi tholaklami. Adubu maki makhong asi leithekladuna turako matam astadi Maxi na chingkharpirami. Adideng Maxi na tawriba thabak sing asi Alice na thabak tawriba company sigi mapu CEO asina uba matam astadi mahangna yamna haraujarami. Masig matungda mo Alice ki boss asina nupa asi yengduna sumna hairami. Aigi mangda uriba nupa macha asi pukchen kyara singlibano mahang asi akhoi company gi anoba magazine da hamna bagi photo kya kapna bagi modeler mo ohinma yaragani hairami. Aduba Alice na di maki boss ki wai sing asi tabada nok tu lerami. Masig matungda Maxi na Alice ki boss asida sumna hairami. Aina piklingai matamdagi aigi mana engona takpikhi sangsar si leriba nupi sing asi awana taba tarbadi mateng panggadabani haibasi aigi mana loina takpi hairami. Masig matungda Alice amadi Maxi makhoi ni si maham asida dance tawring matam astedi maham asi leiba nupi ani khangna phone amadagi Alice amadi Maxi na dance tawribasi photo kaptu lerami. Asigumba mayam asi obana Alice na yamna ikaraduna Maxi da tumin na sum lairami. Maxi maham astegi yama thuna chatkhrachi akhoi ni tawriba thabak sing asi photo kaptu leire hairami. Masig matungda makhoi ni na fashion show tawriba maham astegi tholaktuna Maxi na maki scooty sida Alice asibu tonganduna Alice ki mayum yawnaba thinba laklami. Maxi na mu Alice ki mayum yawra matung astadi makhoi ni si maham asta romance tawdu lerami. Aduba Alice ti maki mayum asta changkhirami. Adudai Maxi na wasumna khalami aina hauji Alice ta asoiba khara tawkhre haiduna Alice ta ai asibu ngakpiu haijege haiduna Maxi na Alice ki maraka lakam matam asida mu makhoi ni waham asida nungai thoktu lerami. Masig matungda Maxi asidi mayumda handavida Alice ki mayum asida ahing lekhirami. Nongala matungda Alice amadi Maxi makhoi ni si breakfast tawduna lairing matam astadi Alice na mu Maxi si nungsi faroklami. Masig matungda makhoi ni si maham asida nungai thoktuna lairing matam astadi Alice na leiriba ka asida Alice ki masi amadi Alice ki macha office laklami. Amuksu ma ki masena Alice ta sumna hairami nupa macha asi kanano hairami. Aduba Alice na di machin sijanaduna maki masi da sumna hairami nupa macha asi maham asidagi aigi file kharabu lawba laklibani hairami. Masig matungda Alice na Maxi asibudi maki mai masitagi chalankhirami. Hairiba nubit asidagi Maxi amadi Alice makhoi ni si nungsinnaraduna matam punamakta koiba chapminarami. Madugi sumatakta Maxi na Alice ki damak fajar fajarba gift kya amasu mathang leibiraklami. Masina maram obana Alice na Maxi asisu nungsiba amadi faroklami. Adu maki tungi punsida kudongthiba tholokkodaba sing asidi Alice na di amata khanglamde. Masig matungda Alice na mu maki marup John ki manaka laklami. Amukse Alice na maki marup John da sumna hairami. Ai hojik Maxi hariba nupa macha aduga nungsinare hairami. Nong numina mo Alice samadi Maxi makhoi ni si cha thaktuna lairing matam asida Maxi na mo Alice da sumna hairami. Alice nangdi paisa ju yamna pai madugi sumatakta nasaksu yamna fajai aduga icham chamlaba ai asibu nangna karigi nungsiribano hairami. Adubu Alice na di Maxi da pakhum amada piramde. Karigi Alice na Maxi na mangonda hanglaliba pakhum asi piribano haiba tarabadi hariba plan sing asidi Alice masamangna sinba asina maram orami. Noma numina mamong Alice ki company asida makhoi gi anauba project ma puthonabagi tawrami. Adubu makhoi company sigi thabak tawriba nupi amana mu maham asi leriba miyoi sing asida sumna haireklami. Hauji aikhoina puthokadriba project asigi leader asi Alice na ohengani hairami. Adubu Alice ti wai si tabada mahak yamna haraujarami. Karigi haraujaribuno haiba tarabadi mahakna ngasidagi na chai kyagi mamangdagi makhoi company asida karigumba thaba ama tawnindu lakpa asi mahakna fanglami. Masina maram obana mahakna yamna haraujaba oirami. Masigi matungno Alice na mahakki mayumda halakla matung asida mahakna sumna khalami. Haujikti company duda aina pambasi fanglabanina ngasi hariba nobit asidagi Maxi bu aina nungsiba saribasi toklaga haina khalami.
Matam asitadi Maxinadi Alice na tawriba thabaksinga se amata khangdabasina maram oibana Alice asibu makoi college asigi restaurant amada pudu laklami amuksu Maxina Alice ta sumna hairami aikhoi ni hojik lohonglase hairami adubu Alice nadi Maxida pakhom asuna pirami nangna ingonda lohonglasi hairiba wahedu yaroi karigino haiba tarabadi ngasidagina chai 10 gi matungda aigi punsi asidi chai 50 suraduna hanuragani aduga nangdi naha oidun lehogani madugi sumatakta Muhammad Silairiba miyoi singasina nangonda nokna biduna asumna hainabini Maxi hairiba nupa asina hanubi nupi maga lohongdun leire haigani hairami adubu Maxi nadum Alice ta sumna hairami haujiti aina nangasibu nungsire hairami adubu Alice na Maxi da pakhom asuna pirami nangna khaliba wakan singadu amato ithokba yaroi asina maram oibana ngasi hairiba nubit asidagi aikhoi ni Muhammad sidagi kainarasi hairami masig matungda LST maki mayum tamna chatkirami masig matungdong LS na matam punamakta mahangna sumna khandu lerami haujiti aigi promotion asi phanglabani LS taina nungsinaba sakiba singadu haidoktaba yadaba matam jorokpa sina maram oibana haujiti aina loina haidokre haiduna maha adu wakhan khanduna lerami amukse LS na Maxiga kaina khar matung asidadi mahaki punsi asida ahongba kya ma laklami haibadi mahangna topa miga wari sanaba matamdasu fajana saba ngamlamde madugi sumatakta mahaki mache fawba fajana loinaba ngamlamde masig matungda Alice na mahaki marup John ge manaka chattuna mahaka Maxiga loina rakhiba wari singasi loina lithoklami adubu John na mu Alice ta sumna hairami nang haujik Maxi gi damak karimta khallaganu nangi wakhandagi haujik Maxi du kaukthokpada matam kharadi soidra changan hairami adubu Alice ti saurduna Muhammad ti chatkirami nakal amromdana Maxi su wakhan nungaitraduna mahaka Alice ka loina khibu wari singadu mahaki mapada loina tamlami adubu Maxi gi mapanadi mawondong masumna hairami ichanupa punsida asigumba si thoktaba natte nang wakhan singadi loina kaukthokuna nangi punsida hujik anoba thaba ama tawnabagi wakhal adubu munno oina khallu hairami adubu Maxi di mahaki mapana mangonda wai singase haiba tarbasu wakhal adum nungaitavida lerami numit kharani gi matungda mu Alice ki company asida company si mako oiriba CEO asina makhoi gi magazine gi photo hapnabagi photo bu yengba laklami adudagi makhoi gi screen da thokliba magazine gi photo asibu CEO asina yengba matam asitadi CEO asina sunna hairaklami hairiba photo asidi aikhoi magazine da hapada popular oiroi photo asibu hakpuno hairami matam asidang CEO asina mahaki table asig mathakta leiriba Alice ki laptop asigi wallpapers ta haliba Maxi ki photo asibu rami masina maram obana CEO asina ngasidagina tha kharagi mamangda fashion show tawba Muhammad Maxi na nupi ma tugodoi tawbadagi kanbi khibadu mahanga loina ningsinglami masina maram obanong CEO asina boss asida sumna hairami akhoi gi anoba phongdriba magazine ni cover ogado photo asi Alice ki laptop asi jawriba nupa asigi photo asi oina hapo hairami masina maram obano Alice ki boss asina Alice ta sumna hairami Alice nang yamathuna Maxi haribu nupa asiu Muhammad sida pudula hairami adubu Alice nadi Maxi haribu nupa macha asiga amohanna unaningdeba sina maram obana maki boss asida sumna hairami aina Maxi haribu nupa macha asibu Muhammad sida pudu lakpa ngamlo hairami adede boss asina mu Alice ta sumna hairami nang nupa macha asi puduna lakpa ngamloi haiba tarabadi aina Alice asibu kaunabagi aigi assistant kya amasu lei makhoi sing adu thaduna Maxi asibu polakpa yai hairami masig matungda boss asidi Muhammad stik chatkirami masig matungda Alice upai letter duna Maxi da phone tokduna sumna hairami ai nangi nakta amta lakke haiduna Alice na Maxi gi unanabagi Maxi gi mayum tamna laklami matamastong Maxi na Alice asibu ubada sumna khalami Alice na aigi nakta laklibasi mahak na ai asibu uningduna laklibani haina khalami adubu Alice na di makhoi boss na mangonda sinarakpa wari sing asibu Maxi da loina hairami adubu Maxi na di Alice na mangonda hairagliba wai sing asi tabda yamna saungniladuna mahakti Muhammad sigi thoktu laklami adubu Alice na di Maxi da sumna hairami nang hayeng aina hairiba thabak asida laktaba yade hairami nongala matungda mu Alice ki company gi miyoi sing asina makhoi gi magazine asida photo hapnabagi photo kapnabagi sem sadu loirami
Adu matam masidi maham masida Maxi si foto kap na bagi laklam de. Masina maram wabnong Alice na sum na kalami. Karigumba maham masida Maxi si lak taba tarabadi. Ay kitaba asi soy da tatlakani hay na kalami. Adu batanja astadi maham masida Maxi si Alice ki mateng panglaga hay na laklami. Karigi Maxi na sum tawribuno hay ba tarabadi. Maxi na Alice si bunungsiba asina maram warami. Masig matungda Maxi si maham masida foto kap na bagi. Makoy gi makeup tawum room masiri changlami. Adudagi muk Maxi na makeup tawri maham masida John hariba Alice ki marup asi laklami. Adugis matakta John na Maxi da aibong to ngakpiu haiduna. Mahang na sum na harami. Maxi nang na hojik Alice adu nungsiba tarabasu. Nang na thamoy kairiba sing adu. Aino loina sinkibani. Mataw karman silibno haiba tarabadi. Alice na makoy company adu da maki promotion fangnabagi. Aini Alice da sum na haijan bani. Alice nang na Maxi du bunungsinaba sajana duna nangi promotion fangnabagi taw haikibani. Masina maram wabna Alice na nang asi bunungsinaba sajana kibani hairami. Adubu Maxi na di John ki wai sing asi tabda yamna saungna duna maham masti ki tholak tuna makoy ki photo kapna bagi tawrami. Mata masti di photographer sina Maxi da fajar ba post kya ma tawna bagi hairami. Adubu Maxi di wakan nungai taba sina maram oibna photographer na hairiba sing asi amata taram de. Masina maram wabna photographer sin yama sauduna Maxi da nganglami. Adubu Maxi di yamna saungladuna maham masida ki tholalami. Adude Alice na mu Maxi ki manaka jangsan duna Maxi da sum na harami. Maxi photographer sin nangon hairiba sing asi nang to fajana induna photo sing asi amuk to loina kabu harami. Adude Maxi na mu yamna sauduna mangonda John haraki ba wai sing adu matungina Alice da sum na harami. Nang na nasagi kananabagi Aingonda nungsinaba sajana duna nangna matam punamakta ai asibu wan ki banatra masina maram wabna ngasi hariba nubai asidagi nangna haiba wahi amata aina tarra harami. Matam mastadi Maxi na Alice ta hariba wahi singasi makhoi ki company si ki boss asi loina tarami. Masig matungda Maxi si maham masti chatkirami. Amuksu company si ki boss asina Alice ta sumna harami. Alice nanga tawriba thabak singasi nangi nasage kananabe ngata tawbani. Masina maram wabna ngasi hariba nubit asidagi aikoi company stegi nang asi lautholabani. Nangi mahota hi asida tongdu leiriba Lija hariba nupi si oina haplabani hairami. Mataw wasuma tawduna Alice ki maham dagi mahaki company ki thaba asi takpada natana mahaki maham dagi Maxi hariba nupa masa asisu punchi supagi oina kaina khirami. Masina maram wabna Alice asi wakhan yamna nungai tabida leirami. Masig matungda Alice asi matam punamakta Maxi ki wakhan da khandu leirami. Madugis matakta mahaki mahamda Maxi yaudaba sina maram oibana wakhan nungai tabida leirami. Masig matungdong Alice na Maxi si yamna nungsirakpa sina maram oibana Maxi ki college ki auditorium ase laktuna mahangna chithi im pathoktuna maham ase leiriba satra sing asa sumna hairami. Ngasi hariba nubai asidagi aina tungda oirakadriba wakhal amada khandabida hauji oiriba aigi punsi ki oina Sakhwana bo oina khallagani harami. Amuksu mahangna maham asi leiriba satra sing asi mamangda mahangna sumna harami. Maxi aina mamangda nangona tawgiba sing adu loina lale aibu muta ngakpiu harami. Adu matam asitadi Maxi su Alice na hari wai sing asi tabada wakhan jamna nungai traduna stage asig matakta kakalaktuna Alice da sumna harami. Ngasi hariba numit asidagi aina na ngasi ngakpirabani harami. Masig matungda Alice amadi Maxi makhoi ni si amu hana mu nungsinaduna makhoi ni gi anoba business ama tongnabagi koichat chatun lerami. Adugi sumatakta makhoi ni matam punamakta nungai thoktu lerami. Sinesulaga movie asi garobarami. Mayano movie asi nungai biraba tarabadi channel asibu sumcho chodana subscribe tawbiramu.